Logi wangmada Myanmar romdagi ngamkhai lana pusilakna hotnaramba lupa crore humfutara mari lakh yankhai ni thoiromgi oigadaba kwa maru Assam Rifles na Tengnoupal district ki tongan ba mafamdagi fagatpa ngamle haide kwa maru singadu logi wangmada Myanmar romdagi ngamkhai lana truck yankhai humdoida Tengnoupal district ke tongan mafam marida pusinnaba hotnarambani haide Assam Rifles na akaknaba paw mafangbadagi district asige narumdagi lupal crore kulhumdoi romgi oigadaba kwa maru back listing ahumga chamri sita village da lupa crore amaga lakh humfutara taruk romgi kwa maru back chaniga yankhai manga RRC village dagi lupa crore aniga lakh humfutara taruki oigadaba kwa maru back chamri amade lamlong khunawdagi lupa crore ni futare rongi oigadaba kwa maru back listing tarukka chanipan fagat pangam khibani haide fagat laba kwa maru singado legal action laukhatnaba Imphal gi forest department ta sinakre haide